MDS na paikhatpa tongan bachawkhat thoranggi thabak singamari leina ngasi CBI na Manipur gi hanagi Chief Minister Okram Ibobi yauna MDS ki maru oiba miyoi singi yum singda red chathakre. Sakhangdaba singna hand grenade langsinduna landabada thangmaiban dila sing khongnang khong manakta duty taramba CRPF personnel ani aso apan nangkre. Parliament ke pass toba yaroi naga peace talk ki waroi sinda kari warol yawi haibadu khanghalu haiduna Congress Legislature Party ki lujingba singna New Delhi ki Jantar Mantar ta khongjang changsankre. Manipur Sangai Festival ki maru oiba pangthokpham oiriba hapta kangzaibung gi akoibada leiriba wangkhai konung lekai wangkhai angom lekai amadi wangkhai ningthem pukri mapal gi miyamna festival asi boycott tawre haina lauthorakli. Sahi taragi miyat loiduna thadokraba RK Meghenbu government na maram chadana phajanduna thamba yaroi khudakta thadoknaba CPI Manipur State Council na demand tawrakli. Amasong England, USA, France, Indian Team A amadi Indian Team B na sarugyaduna tarahunde suba Manipur Polo International ngasidagi Imphal gi mapal kangzaibungda pangthokpa hawkre. Adom ning bidi bas impact news ni ai khangen ban thoinu henbi hauzi pungja se phawbu gi maru ba pausing miam de pizari Congress na lengak pai ringi matamda Manipur Development Society MDS na Manipur da paikhat pa tongan bachakut thorangi thabak sing paikhat na bagi damak thada ki lupa crore kaya gi senfam lana season na khi haibagi matang da CBI na hanagi Chief Minister Okram Ibobi yauna MDS ki hanagi official singi yumda red jathakre. Ngasi ayuk pung tarirong tarakpo matamdagi CBI gi tongan team singna MDS ki chairman oramba O Ibobi, PC Lamkonga IAS, O Navakishore IAS, DS Punia IAS, MDS ki hanagi project director Waining Tem, amadi MDS ki hanagi administrative officer S Ranjit Singhi yum singda red jathaki. Makoi taru ki mathakta English singani taratreta CBI na case panduna thizin ba horakibani. CBI gi kangbu aduna Okram Ibobi gi thawal athokpam da leiba yum amasung Bawpra da leiba mahaki official quarter da su red chathaki. Hawjik fawbu gi oina chathaki ba red aduda sel yauna kari maru oiba che chang sing phagat khibage haiba adudi khangba ngamdri. Impact News na fangba pawgi matung inna chathaki ba CBI gi akhanaba red aduda MDS ki project director oramba Waining Them gi Manipur da leiba mayum dagi chatnadraba ariba lupa chamnga sapi amadi listing ama chapi gi bundle kaya amasu phagat pangamki. Ariba chatnadraba note sing danatana che chang kaya amasu phangbangam loinana atopa MDS ki hanagi official sing adudagi sumaru oiba che chang kaya amasu CBI gi team sing aduna phagat ki hairi. Miam na MDS scam hara khangnaba mamangi lenga ki matamda layamba Manipur Development Society na matam aduda Manipur gi tongan mafam kya da senggot sagatpada aranba tawkhi haibagi damakta CBI na chatharakpa investigation gi saruk ama oina matam amagi koigi MDS ki chairperson su oiramba aduga mamangi ngi Manipur gi chief minister su oiramba si o Ibobi gi thawal athokpam amadi Bawpra da leiba mahaki kwata yauna ngasi CBI gi akhanaba tim singna tongan mafam singda haiba MDS scam asiga mari leina na hauji akan momongda re chathari madugi sero moina nakanda leiba si o Ibobi gi haiba quarter sidasu hojik CBI gi akhanaba tim amana ngasi ayu anganba pung 3 khare helakpade horakanda yamna kanna thiba humbagi thabak chathari adubu haiba akoigi ex chief minister o Ibobi masamakti hojik Delhi da Manipur gi yamna maroiba issue sing haibdi naga peace talk amadi akoi citizenship amendment gi matangda Delhi da leiba tongan ba national political party singi leader singa unaduna amadi ingasi asi jantra mantra da akoi sit in protest amasu pangthokpana maram akanda mahang masadi mafam asida leitaga su leitana akoi CBI gi akhanaba tim asina akoi ngasi ayukta gi chathaiba asida kari polam sing phagat khiba natraga sina sing bawa pham sing adu hoji phaoina di CBI gi laiba si tim sing asigi maikai da gi su phongdorokpa leitri Impact News ki dama camera person arambam yuhan ge loina na miam da paudam jari ba isa lama musuk Bawpra
CBI na lamdam asigi Chief Minister Oiramba Okram Ibubi Thawalda leiba mayum amadi Baupragi quarter da chathariba rate asi karisu nungai nungnang ningai oide haina New Delhi da leiduna cap amadi Naga Police stock ki mayok to khongjang changsin ba yauriba Okram Ibubi na phungdorakli. Any agency, either DB or any agency or NIA, I always most welcome. If they thought that I have committed something wrong, I always most welcome and I will give full cooperation any agency. Sakhangdaba singna CRPF ki personnel singda hand grenade langsinduna landabada CRPF personnel ani asok apan nangkre. Thogdoga si ngasi numidang pung manga makhai taba matamda Manipur State Assembly ki mamang thangba gate tagi meter kuntra rom haigat laga thangmai bandila sing khongnang khong manakta thokibani. Impact News na thogdog thokfam dagi fangba pauda gate adudagi meter kuntra rom haigat laga duty tawduna leiba Marfu Taret Suba CRPF ki personnel singda gari macha thauduna lakpa sakhangdaba singna hand grenade langsilambani hairi. Bom pokhaiba aduda soklaba personnel sing adu Assam dagi Jitin Chandira Chahi Nifumathoi amasung West Bengal dagi Joydev Chahi Kuntrataretni. Soklaba personnel ani adu rims to pukhatuna laikanakre hairi. Hand grenade adu kanana kari gidamakta langsilambano haiba khangbang amdri mafam aduda Manipur Police ki makok thongba officer sing laktuna yingsan ki. Parliament Citizenship Amendment Bill kept passed over Yaroi Naga Police talks ki waroisin puragnabagi hotnariba asida kari warol yawi haibadu khangalu haiduna Congress Legislature Party ki luchingba singna New Delhi da khongjang changsan khre. New Delhi ki Jantar Mantar da chathaki ba khongjang adu hanagi Chief Minister Amadi State Congress Legislature Party ki luchingba Okram Ibobina luchingki. Mafam adu da changsan ki ba khongjang adu bu sogot laduna All India Congress Committee ki Thomi Singh Susaruk yasan ki. Khongjang loi sing aduna cap chatna hanba yaroi Naga Police talks ki warol khangalu haiba wafam yauna BJP na luchingba lenga ki mayokta kholau kaya lauki. Khongjang adu loiraba matung Prime Minister Narendra Modi da cap pass tawrabadi maruina Manipur da achobu chaithing pigani aduna Parliament ta bill asi puthok pigano Naga Police talks ki varushin purakpada Manipur kaina nabasin bigano haibana chingba wafam kaya yawba memorandum ani pisin ki hari. Khongjang adu da saruk yakiba Congress Working Committee ki member oiriba hanagi Deputy Chief Minister oiramba gai khangamna Imphal dagi Delhi tamna Congress na laklaga khongjang changsilibasi taraiba wafam natte lamdam asigi miyamgi apamba adu fongdoknaba miyamgi mihut ama oina changsilibani haiki. Akoida nunang ma phawri base khonglo horaga singba koi Manipur amli Manipuri gi interest hokpa adugomba afam am pakat paya je base akoi punamangna phongdok pasi mathawlam tai hajari thuba matamda special session phamakanda assembly phamakanda hari session si matang nega koi apunba phire base wang India da khangan hausi ai base takto lakpane ba ji powder powder lakpasi koi punamak laiba thibani Handa pangthokaduriba Manipur Sangai Festival boycott tawduna saruk Yadabaga Luina Festival Manung da Wangkai Konung Lekai gi Manung Janba area sing da leiba lambi sing Tingbagi Khongjang Changsilagani Haina Wangkai Konung Lekai Youth Development Club ki President T. Hayes Heramani na Fongdorakli. Wangkai Konung Lekai Youth Development Club amasung Konung Lekai Nupi Kanglov ani na sinduna Lekai asige community hall da pangthokiba paugi mifam amada Heramani na makhata na hai State asida housing oriba fibam amasong Manipur mache tana hiram kayada kai kiba yabagi fibam lakpa asina maram oiraga chaliba tha asigi hokiba tarama thoida pangthokiba lekai asigi miyam club amasong maira paibi singi oiba amato oiba mifam na warep asi lokibani State asigi asuk luraba fibam asida chathariba thawong asi yaningde akanba mong da condemn tawi haiki Sahiji Sangai Festival leba ki irangna maram oiduna kalab ki maikai de festival se boycott tawre ne koi laktokre ndo kanagumba amatana laikai sidagi Sangai da festival da chat pasi yaroi adagi stone phamosi yaroi lambi lakpasu yaroi aikoi Sangai loitri phaw koi area se tutel lambi boycott tawgani ne koi miam da laktok chari na NHN IM ga Bharat Sarkar ga sanai wari sigi waroi chin sida Manipur ga punba saktam kai bi abu wafam masi ko community sangile khongjang ga na thai na thamaga Sangai festival da Hen interest loksilak pasi miyam ni yabang amoy ha basi yam thamoi chokna nungai tadana ikon si media mamam phonglok chaw
Chaliba chahi asigi oina pangthokadoriba sangai festival da wangkhai angom lekai gi Wal United Youth Club amasung Women's Social Welfare Association saruk yaroi haina phongdorakli. Wafam asi ngasi wangkhai angom lekai da leiba angom lekai gi Wal United Youth Club da paugi mifam amada club asigi president Ningtho Khongjam Babu na phongdorakhibani. Paugi mifam aduda Babu na makata na hai festival asida club amasung association ani asina saruk yadabaga loinana masina konba area singi miyam nasu saruk yaroi. Loinana club amasung association ani asina konba area sing da festival asiga mari leinana makalamatagi gari sing khamhandana ba warep sulaure haiki. Mahana makata na haiki bada state asida hauzik oiriba lekai ta da bacharang na ba fibam asina maram oiraga wangkhai angom lekai gi miyam amadi club amasung association ani asina punna amato oina warep asi laukhibane. Warep asi gi matungina festival asi boycott taure haiki. Sangai Festival asi hek horokpadagina hogiba sahi 2018 phawbasida hariba sangsan ani sina aikhogi best level da angamba support suggestion tawduna participation pijaraki adubu lakadoriba Sangai Festival 2019 asidi leipak leitrakanda aikhogi harau kumai Sangai Festival na promote tawgodoriba khudima sina karibu tahogdoino khanjarakanda festival asigi dabaktadi boycott tawba haina phirep ama lawduna mamang dagi hana laukthokna leijare handaki sahi Sangai Festival di aikhoina amukana cooperation pirroi aikhoina hogiba sahi kayadadi हाइरिबा मैम से पब्लिक प्लेस ओइबगा संगाई फेस्टिवल की जगह सिगा नगनना लेबगा मरम ओइरगा क्लब असिगी संस्थान सिंगिसिगी इकोनॉमी की फिल्म अदुकी मति खुदुंचाबा फंगमदो पैसा दुना गाक्तने यादेना खंजरगा हनकी दी पार्किंग नक चिंगबा करिगोम खलमतगी मोबिलाइज तौदना नत्रगना कोऑपरेशन पीदना हाइरिबा फेस्टिवल से सरुक यारवे State asida hauzik oiriba fibam amasung Manipur machet tana hiram kayada kaikhiba yabagi fibam lakpa asina maram oiraga wangkhai ningthem pukri mapal gi miyam amasung leikai asida leiriba club ani Maharaj Garib Niwas Memorial Club amasung League of Kelo Patriots Club ki members singna chaliba chahi asigi oina pangthokadoriba Manipur Sangai Festival da saruk yaroi hairi ngasi wangkhai ningthem pukri mapal da leiba Maharaj Garib Niwas Memorial Club da pangthokhiba paugi mifam amada Club asigi President KS Bhoghen Nahai State asida hauzik oiriba fibam sing amasung hiram kayada mache tana kai khiba yabagi fibam lakpa asina maram oiraga Manipur miyam amasung kokomina changsiliba khongjang asibu sogatpa oina club sing maira paibi sing amasung leikai gi miyam singna amato oina festival asida saruk yadana baware asi apunbagi oina laukhibani State asigi oiriba fibam asina maram oiraga chatliba chahi asigi oina festival asi boycott taure haiki Wangkai Ningthem Pukri Mapan gi oinati leiba organization club anisi pullaga sai gudingi akoi mateng pangduna dum lakpani adubu handakti leibaki leiba irang sigi matungina akoi leibaki oiba asouba leibak kaiba yabagi philom da lakpasidadi akoi support tawda bai se akoi khatagi warante leibak pumbagi oina tawramnina handaki sidadi cooperation je pi da baina lemna duna leire sai gudingi piba cooperation je handak chahi gi di leikai sigi oiba yumthong guding maki praja guding maki wakhalonda pi da na bagi damukta comment kanna pi da na akoi kalap ki oiba resolution amagi makhada handaki oinati Sangai Festival si cooperation pi da baina lepjare Amarom da Naga Peace Talk ki waroi singamari leinana kokomina laukthokhiba Sangai Festival thingbagi khongjang Manipur gi mahairoi lup taret na sogatkani haina laukthokre hiramasigi matang dangasi kwa kethel da leiba mahairoi lup AMS ki office ta mahairoi lup AMSU MSF Desam KSA Suk AMS amasung AMSO na punna sinduna pangthokhiba paumi singa unaba amada MSF ki Vice President Bhuyamayum Sajat Nahai Naga Santigi Waroi Silda Manipur gi apunbagi saktam kaibe yaroi haina kokomina changsalakpo khongjang singda Manipur gi mahairoi loop singna sagatuna lakli madugi sarugamo aina Manipur lengangna Manipur gi saktam kannanaba assembly gi special session ama kaudragadi November 12 dagi haugadoriba Sangai Festival thingnanaba laukthokiba khongjang asidasu loop taret na sagatpani maramasina Manipur lengangna festival asi miyam gi apambagi mayokta Pangthoknaba hotnaraklabadi lup taret asinasu chapchana thengnagani haiki Paumi singa unaba aduda yaukhiba KSA ki General Secretary L Hemjitna Sangai Festival ga mari leinana kokomina laukthokliba khongjang asida Manipur da leiriba miyamnasu mapung phana mateng pangbiyu haina mahakna makhatana haiki Manipur da festival asi akoigi hujik tangdu leita da maramna calendar program ora so Manipur Sangai Festival asi Manipur miyamna koi support tawigano festival habasidi tangdu leita raba matamda hapta khudingi tha khudingi koi pangthokpa yaba program ni
ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯊꯨꯕ ꯋꯥꯔꯦꯞ ꯑꯃ ꯃꯅꯤꯄꯨꯔ ꯁꯛꯇꯝ ꯀꯥꯏꯂꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯀꯣꯀꯣꯃꯤꯅ ꯆꯠꯊꯔꯛꯄ ꯑꯦꯅꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯏꯔꯥꯡ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯈꯣꯡꯖꯪꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯦꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯃꯗꯤ ꯈꯣꯡꯖꯪ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ Manipur lengakna sangai festival miyamgi apambagi mayokta namduna pangthoknaba hotnariba asina takpadi lengak asina miyamgi khande haibagi achauba khudam amani haina loba yai haina All India Students Federation Manipur State Council na thadropa chirol amada khanghalakli Naga Peace Talk na Manipur gi apunbagi saktamda akaiba pirakpa yaroi haiduna Coordinating Committee on Manipur Integrity Kokomi na changsilakliba khongjang sagatuna ngasi konung mamangdagi ilbung fawbagi manungda leiriba club mairapai bisingna apunba human chain semduna kholau kaya laukre Imphal East District ki manung chanba konung mamangdagi irilbung fawbada leiba club amadi mairapai bisingna sinduna human chain semduna kholau laubagi khongjang aduda Mapamadugi miyamna konung mamangdagi irilbung fawbagi lambi paringda leptuna Naga Peace Talk na Manipur gi saktam kaihanba yaroi Central Government na Manipur thugaina basinganu Long Live Manipur haiba kholau kaya laukhe State asigi asuk luraba fiba masida festival pangthok yade haibagi matagum sangai festival siliba asi Manipur miyam gi apamba amadi state asigi apunbagi saktam amasung wakhalwal gi wangmada lengak asana wakhal khallabra haibasi hainingai oide haina kokomi gi assistant coordinator Kurizam athobana fongdorakli wafam asi singjamai jinga makhada leiba tongan ba leikai singna amato ena kokomi gi mityeng makhada changsan kiba cheksil wakat mifamda fongdokibani Khongjang aduda athobana makhata na hai lenga asana miyam gi khongjang dagi sangai festival na henna lumna loba asi yaningde akan bamong da condemn tawi state asigi oidiba fivam asida Manipur miyam na festival pangthokpa pamde haibasi lengang na ningthina khanghaningi haiki Government Nasina, Hangchitagi Hogani High Network Sangai Festival, Lebaki Oediba, Chungo, Pivamasi and Birakanda, Yatopio, Matungtana, Leba Sigi, Apunbagi Saktam Kairoi, Leba se, Kariguma Makalamati Ayer Papan, Lateroi, Habagi Chap Chaba, Hazabama, Manipur government na, India government na, Manipur Miamda, Hek Pirapomiko Adugin Nongan Bada, Manipur Miam, Hupne Yawa, Malengi Miambu Kaurakanda, Apunba, Manipur Yoibadung Lo, Quiding Mapung Baba, Sangai Festival, Masin Nasi, have a wafamasa, Masitin Bidi by Mabel singing, Manipur Miami Moch in Jarakanda, Paliba. Manipur government sige mafamda amuko johan ai appeal si tawjari punamang Manipur kai hiba tare na nik lauri ngai sira sangai festival jai tho o haiba se yada targadi Manipur da lei ba yum thong khudimak ahal lamal angang nobi punamang festival da saruk ya bhan thokte akoi Manipur de akoi na kanjagada bani pumai harau da auraga leihanna bagi damakta government na Manipur budi namdana machet tana ba honarakpada akoi la sugya ya banga moi Tama hena sumna rebaki dama kathoga akhoi tang taba ma khanghan nabi damta sil ba songi matang asida enga sina sillaga sangai festival pankun haibase wonderful angakpani mase mama akhoi yaningde adu sangai festival si mipung khudina soga ha yaro haibase mokoi masana tarabani manana tarabani khangna khana sillangi base akhoi chupam pamde aduga hojiki akhoi leiriba isu khudima temina sambase mama mama akhoi leiba ngamakte CAB bin sanaba Manipur da sunga yaroi Manipur mache taba yaroi sangai festival pankun sunga yaroi aduna ngasi lakai jugu singang khalai ba modern club apur Manipur maralo harang thong women welfare development bazar mera paibi sanulan akoi amana suk yaro UNLF ke hanagi chairman RK Meghen na jahi tara miyat loiduna thoklaba fawba India government na maram chadana phajanduna thamba yaroi Manipur gi masak nairaba leader asi maning makha tamhangadabani haina CPI Manipur State Council na demand torakli BT Rotalai by Irawat Bhavan the Paumir Singa Unaba Amada, CPI Manipur State Council ge Secretary L. Sutin Kumar Nahai, UNLF ke Hanagi Chairman Oiramba Aduga Huzigna Chahi Taragi Miyat Loiduna, Thado Kraba RK Meghen Huzig Manipur Miyam, Amadi, Yumgi Mioy Singna Kaurang Nangaidi. Adubu, Manipur ge Sangna Rabalu Chingbasi, Guwahati Jail Dagi Thokraba Matung, India government na Pazanduna Mapamarang Kangdana Huzig Fawaladi.
Masimang Lebak asigi citizen nama oibagi Indian Constitution na piba right khongaunabani. Masimang central government amadi state government ki dictatorship attitude adu mayek sengna takle. Thawang ase CPI na akan bamong da condemn tawi loina na RK Meghen athuba matamda free hengadabani maramdamda lakhangadabani haina secretary asana demand tawki. Nakalamuramda India government na NSCN IM amadi Kukilal Holop Singa Santigi Oiba Wari Sanaduna Mahausagi Punsirolda Hanzana Basiliba Asi State Asigi Valley the Pendaba Ningam the Bakayaga Luinana Lal Horiba Lal Holop Singasu Santigi Wari Sanana Basinbio Valley the Lady Lal Holop Sing Army Seasonaduna Afasfa Nanam Tananaba Hona Biganu Haina Sotin Komarna Tamlakli. अदुम सरकार सिगी यामन डिक्टेटोरियल ओइबा अदुगुम्बा मखन कयागी अदुम शक्ति क्या सिनरकांदा मखाताना मियामगी पेंदब इहु कया सिंगमसे अमुक हेन हौरप याय महाकना थादो खरगदी हाइबना सिंगब कया अमगी लौतुनब कया अमना जथरिबा मयाम सिंगसे अदुम ह्यूमन राइट्स मदु वायोलेट तौबा अदुम वफम अमनी आरके मेघेनबु फाजिल लिबरा डिटेल तौरिबरा करी तौरिबनो महाक ngaktan sendra mahakbu chathokpa yadaba jail dagi thadorga su mahak se pura puri house arrest to bugum bagi mawngda thamiba condition mayam singse masi punamak lokthokadabani mahakbu free wengadabani aduga maramdam manipur da athu matam gi manungda mahak lahangadabani haibase ekhogi party gi chap chaba firep amani Palliative Care Society Imphal na Directorate of Health Services ko luina na palliative care ga mari leina na tongan ba institute amadi loop singo khursam naduna ahumlak suba international conference on palliative care Palicon 2019 ngasi Jenims ki auditorium da hawdokre Thoramadu da thoiba mithunglen oikiba health minister L Jayantkumar na palliative care maru ina ahal oiraba amadi makhatana layeng bada kana basu phanglaroidaba Matam Sangna Pamungdagi, Haugat Kankatpang amdana Leraklaba, Mui Singbu Ningtina Senabada, Ajobatodang Loriba doctor, nurse, ANM, Amadi Asa worker, Yauna volunteer Singbu Tagat Bafungdoki. Loinana palliative care gi tabak asi Mui ba Amo oina Kwaidagi Takwang Batabak ni Hainasu, Minister na Fungdoki. Ngasidagi hauraga hayeng fawba pangthokadaba ahumlak suba Palicon 2019 da mapalebak amadi India gi tongan ba state singdagi doctor sing expert sing amadi volunteer sing saruk yadana palliative care gamari leinaba wafam sing da yumpham oiba lam asida leiba miyoi sing da wakhal losing oiba yaba topic sing da khanadai nakhi loinana Manipur gi oina palliative care gi lamda masak thokna mathau tawbada doctor ANM Asa workers sing amadi volunteers sing da sakhang che piduna pungning thogatki. Right to life and matamam to kun satro inge damaso akhui mamangdal ma makli right to life na have the yori makli the very connotation of the term life na have the hojikti natre it keeps on changing but the magnified of today's lives yam na healthy way life hing ba machang moina hing ba makli life a meaningful life ma habitai the charam dai hope life same se kamai to geta soul sina even haksang digi chakitoraba aduga aroi bisti se masi lautoraba adu matam do till then adu hoba akin mangai bitai adu mongon da kina mati sadanjali pi bitai mongon lo le care lo bitai and that is one part of the ethics of all the medical experts nurses doctors in ethics nahi Imphal Ziri Lambigi Yamna Maru Oiba Thong Oiriba Barak Makru Amadi Irang Thong Malgari Chatpa Yadana Ladiba Asi Lengak Namityang Changbiduna Athubada Sembiu Marilina Basingna Sembangam Leroy Hiragana TDC na Semzage Ayaba Pibiu Haina Council Sigi President H Ranjitna Thamlakli MG Avenue the Labor TDC ki office to Paumi Singa Unabada H Ranjitna Hai Hauzik Barak Makru Amadi Irang the Ladiba Thong Sing Asi Malgari Chatpa Yadaba Mong the Lady Thong asigi upak sing beson tare gari chatpada khudung thiningai oire thong asi matam chana semjin bio haiduna Manipur lengak amadi NHIDCL de kayarak haizarabasu ngasi fawba tabidana leire karigumba thong asi semjin bangam laroi hai ragana central state amadi NHIDCL na
hairabadi TDC na semjage ayaba pibiyo. President asana makha taraduna hauzik barak amadi makruda RCC bridge sem sabagi thabak chathariba ase tha manga hena thabak amata tawdana leiriba asina karigino irang thong RCC onthok nanabagi tender laukraba fawba makha taba process chathadriba kari maram leibage haiba hauzik leiriba lengak asina yengsanbiyo. Nungbada anti-social oiba mioi karana lut tauba gari wala singdagi paisa khaiba asi lengangna una usinadanaba taubigano transporter amadi driver singna Imphal Dimapur lambi toklaga Imphal Ziribam lambi da lakhiba asi maroina anti-social oiba mioi kaya amana puba thangba ngamlaroidaba demand taurakpadagi lakhibani haiba lengangna kaufam thokte haina phongdorakli. Driver में शिवम नाम खंगदना सीधो सड़क पुदे कोई उबाक से मने पे नो मद संग दबा यात्रवा चेंग चा हवाई चेंगवाई तिलो सीमेंट जो कई के में आप जी मरांग काई ना पुछलक पे याना ना अनंब अथॉरिटी ना या पीगदम ना कोई पीबिरो टीडीसी की दिया कोई रेडी ले रे अथुबो मतम दा पूरा याद बसी मसी उबाक से सिंदोक पियो सिन थोंग अमन बद सेमबियो हाय की पोजी कई ना दा मकु थोंग सु अदुगा बाराक थोंग सु आरसीसी की थोंग साब से था मांगा तो की ममांग ने लेप लेखरेबा सी करी मरम की लेप तुइनो मोय ngамरो हायगना सेंडे तौरो एने साइड सेल जहादा अतोब अंगम कंपनी और नत्र कॉन्ट्रैक्टर मनाई थोकजगनी गवर्नमेंट सु मासी खंगदे उदे हाइबदु हाइबिगनु मफमदुरे लेरिबा नुंगबादा सीआरपी केम अनि ले मोय मयामना सेल लोबदा उना उसन्नदबा मयामदो तौबिगनु ड्राइवर Imphal East District ki manung chanba Kongpal Kongkham lekai da apokpa mapana machanupa thangna yankre soklaba machanupa adu Siza Hospital da laika nakibaga loinana mapa adu police ta changjakre thokdok asi ngase ayuk pung 9 makhairom taba matamda thokhibani hairi thangna yanbada soklaba nupa ase hizam dhaneshon chahi kuntaret aduga mahakpu thangna yankiba mapa aduna hizam dhanabati chahi humphune thokdok asi ki matangda dhaneshon gi mayambana Fongdorakpada mahaki manaw nupa asi ayuki chak thongduna mayumda lehobani mapana karigi damakta thangna yalibano haibadu khangbangamdri haina fongdorakhi Organic ki pothok sing puthokna bahana bada vermi compost ki yamna chawraba thodang lai adubu lamdamasida vermi compost matik chana puthokpa ngamdabana organic ki oiba pothok sing puthokna bahana bada thintha hale miyoiba ki punsida chinjang kaijang dana masamo fana leiba haibasi chari bachinjak ki makhal yamna makha yamna poli haiba yai loinana masamo faba haiba asida chari bachinjak asi organic ohenba haibasisu tangai phade Hiramasida Impact News ki PCR Director Saikom Ruben amadi camera person Aribam Nishi Sharma dagi paudamama Organic oiba low pathapasi hojikti matamda lamdam asida sizna behelakli Organic pothok sing asi pothokna ba honna bada vermi compost hariba har makal asi mathau ya matai Manipur da vermi compost pothokna riba farmer sing marakta lamsang chup sanjemam da leiba Naurem Ruben so amani mahaki oina putra pakpa amari yangkai sangba vermi compost pit mangalai Mahana potokchari ba vermi composting asi sajen thongdo leiba agri outlet kangpi senapati na chingba mafung kaya da thadukli vermi compost semada lemhuwa masum sing asi su organic insecticide oina sizna ba yai haina Ruben makhata na phongdorakli chingum hekpalo erkanda chingum gi lemhuwa khattaba waste tune abokang dagi santhi angkhung ko ko gi vegetable waste ma'am adu hapa kanda vermi compost ha semjabani vermi compost ha sina ko fertilizer sina mana masing jang na pi haira hapa yare adu magi ko masum अखोई कनो तारीब मचुमजे अखोई लौरगा साइ बर्मी वासिना अमुक साइगे अखोई इंसेक्टिसाइड की टाइप अखोई कनो इंसांग नापी हैरा मैम जिदा हप्ता खुदिंगी काप मतमदा अखोई लैना तीना ताबगी चांग दुकी मतिक हंदै Ruben makata na phongdorakpada hojik phawbada government amadi bank ki mating amatta yaudana mahakna vermi composting asi puthoroktuna lakli mahaki farm asidagi Sahi amada sumatagi bed sangwa satukagi hena puthokpa ngamde puthokliba khara asina konaraktabadagi mari lenaba department hajirubada hojiki oinadi vermi compost ko oiba achoubu scheme amata lakpa leitabana government ge makadagi mateng amata piba ngamkhiroi hairakli aina pakthok chawkhong to bai jinga sai paisa changmani na paisa ji aina keno da akoi department da kai da yaraga de aina tokjere bi tang pakthok chawthok jage mating PBO rai department da hajeru lai adu department da koi gi vermi compost ki oiba scheme mai tare achouba aina tawri ba sidagi upgradation to ya ba scheme hujik project ti leite adu department na tak chahi mani ji thana bagi moi ne kai kai moi project shema kola thana budi tawbu mali adu aina sai bank da sasaraga
bank da ina ai Bank of India da ai account hangjabani Bank of India da aina tawjirba mayam ji bank amtang lakpiu atuga aina tawri mayam ji yengaga kitang mateng pangbiu sai loktak da phangiba khoi phumdi mayam ji tawrakanda aina puthokcheriba sidagi hena yamna marang kaina haitare ai puthok ingbagi wakhani lei adubu ngasai gi bank gi site gi mateng pangdaba moina ngasai gi government gi employees sing haitare khoi gi government gi tolop chaba government thabak tawbasing da hena ago service loan ga umba interest loba ago lomi si mi sing jina khoi gi मीन तबगुम खन हाइतारे पेंजदे वर्मी कंपोस्ट असी हौजी मार्केट प्राइस दा केजी दा लुपा कुंदगी कुनमंगा फाव योली मरम असनो ऑर्गेनिक फार्मिंग फन पामजब फार्मर ओइजरबसु सेल संगदब मरमना ऑर्गेनिक फार्मिंग तौबद किनरी वर्मी कंपोस्ट से केजी दा लुपा तरा थाजबनी मरमनी केना बेको मार्केट दी लुपा कुंदगी ने कुनमंगा बो योली अदुबो अखोय मणिपुर दा ऑर्गेनिक की ओइबा अवन मम प्रोडक्ट हारगदी ngसाइगी अखोयने पुथोकचरीबा वर्मी कंपोस्ट हाजी अखोयगी मसी क्वालिटी जी ngसाइगी लौमी सिमी मयाम दा अखोय खंगन बम चंगी अदो ngसाइगी अखोयगी हुजिक यूरिया जी अखोयगी बेखाइ दा लुपा 500 दैना 150 मनुंग फंगी अदो ngसाइगी वर्मी कंपोस्ट हाजी लौमी सिमी सिनाव मयाम सिना अखोय फै खंगगजु ममजे अखोयने लुपा कुन मंगा योलगदी तांगन मरम मोरकांदा ngसाइगी फै खंगिबा पोसे अखोय सिनिंगदेबिगी पोट अमा अखोयगी मयामगी लौमी सिंगी अखोय लौमी सिमी सिनाव सिंगी कंसेप्ट लೈ अदुगी वाखलोंदुदा अइना ngसाइगी लौमी सिमी सिंगी सिनाव सिंगी यंगजरगा अइना पार केजीदा लुपा 10 दा दमाइना अइ अखोय लौमी सिमी सिनाव सिंगी अइ लुपा 10 दा फंगनजबनी वर्मी कंपोस्ट रोबेन गुमना लमदम असिदा कथोप अमगा लोइनना फार्मर सिंग न ऑर्गेनिक रोम द मियंग चंगलबदी इरमदम असिबो ऑर्गेनिक स्टेट अम ओहेमदा लूना थोकलोय इंपैक्ट न्यूज के दम कैमरा पर्सन अरिबम ही शर्मगा लोइनना पौरम जरिबा साइकोम रोबेन नुचुप थंजनगम Interdisciplinary studies redefining boundaries of humanities, science and social science haiba hiramdang asidagi hauduna hayeng phawba chathagadaba numit nini gi international conference English Literary Circle Conference 2019 haudokre English Literary Circle CLE Manipur amasung Manipur University Students Union ani na puna sinduna Kanchipurda laiba Manipur University ki court hall da pangthokiba haudokpagi thoramadda Manipur University ki former VC Professor N Khagendra Director CDC MU and Dean of Students Welfare Professor Ratan Kumar amasung Department of English and Modern Languages Independent University Bangladesh Dhaka Professor Ahmed Asa Nuzaman Nechingbana Maru Iba Sing Oina Sarukyaki Thoramada the Chief Guest ki warwal Piraduna Manipur University ki former VC Professor N Khagendra Nahai Malim gi oina losing gi hiram singda interdisciplinary studies haibasi yamna maru oi science yauna hiram khuding makta chakat hanba haibasi malim gi oina yamna maru oi loinana nungai ba yauna society gi hiram khuding makta amaga share tawna ba haibasi su yamna maru oi haiki When you become very, very clever, then your wisdom will disappear. Very gradually, and you'll burst. You'll become nothing. This is it. Now, our society, human life, all depends on shareness. To share, sharing of happiness, sharing of unhappiness. In society, if you value the process of shareness, to share, sharing one's unhappy life, one's misery, sharing one's happiness, all that. If you believe in shareness, then there will be interaction. When you interact, there will be new things, new creativity will become more powerful. So this sharing is very, very important element in human life. When you become very, very clever, then Manipur da sericulture chakhanabagi pandam da sericulture tawningba beneficiaries sing da training pibagi thoram amang asidagi sangai patlaiba sericulture ki project management complex ki conference hall da haudokre numit mangani chathagadaba training program adu North East Region Textile Promotion Scheme NER-TPS 2016-17 gi makhada Manipur Government ki Sericulture Department amasung Central Silk Board, Ministry of Textiles, Government of India anina khutsamnaduna pangthokpani. Training program adu haudokpada Sericulture Department ki Director S. Kunjikishore na phongdokhibada Sericulture haibasi sustainable oiba income tanba yaba thabak amani. Hariba thabak asi mai pangna pangthokpa ngamlabadi mioi kaya amasu thabak piba ngamgani. Maramaduna tongan district tagi beneficiary listing ama khangatuna sericulture matokaramna tawgani haibagi matangda training program asi pibani amadi sericulture tawningbasingda
Lengak na mating kaya ama supiri, masigi kanaba miyam na lominasi haina phongdoki. Thoramadida Saruk Yakiba Central Silk Board, Ministry of Textiles ki consultant, Monsi Isaac na Manipur asi sericulture tawbada yamna chunaba state amani masigi khudong chaba asi state asida leiriba sericulture tawba pamjaba miyoi singna lobiyo haina appeal tawki. Kramaya tin yu yokani madugi tin yulaiba tin singdu kari desina duino sagi kokundu saya na haba pre kokulen post kokul haba do aduma mayam duki brief idea ama mayam ki koks da sangal laba matungda akoina pasadi hadogadi akoina pamel government of Ministry of Textile ki central shibuki aduga department of sericulture government of Manipur ki mari purpose hai kharage ji sab tawne na dumaina khalaga na training se huguk se akoi pesa wate sericulture department pesa suwa wate. National Institution for Transforming India Niti Ayog Committee Makada Atal Innovation Mission gi sarugama oina akam pataleba Eastern Ideal High School da Atal Tinkering Laboratory amangasi hangtokre. Banbei Science, Technology, Engineering amadi Maths ki concept singbu khuzukulai ki mating na mahiroi singda mamutta na khangananaba amadi anobu innovative idea sing lehenanaba gi wakalol da lebak asigi mafam sinba thungna laboratory asi thambagi khongthang center lengak na lokhatlibani. Ngasigi thoramadu da saruk yakiba DI of Schools John 2 Imphal East DH Jadumanina Malim gi oina technology gi lamda chauna ahong balakliba asida mangzil thabangam nana ba hotna minasi technology gi lamda kham thingna chawkhat naraklaba na ano ba potlam kaya puthong narakliba asigumna aikhoi gi mahiroi singna so ano ba makhal gi innovative idea puthokna ba hotna minasi haina mahang na phongdoki. Mirol bi mama sing amadi makoina ponglakadoriba macha singbu masamau faba angang amamam ohenabagi pandamda India pumbada chatnariba Pradhan Mantri Matritva Vandana Yojana scheme Manipur dadi miyamna khangba watpuna maram oiraga kanaba lobagi chang asi yapna nemli hiramasigi matang danga si North East Sidalaiba Social Welfare gi Directorate ta pangthokpa paumi kharaga Akhanana unaba amada scheme asigi State Nodal Officer Dr. Sonia Oinam Nahai Kumja lisingani taratreta hugdokiba Pradhan Mantri Matritva Vandana Yojana PMMVY scheme asi kanagumbi nupi amana ahan mirolakpa matamda afaba machi oiba chinjak sing chanaba mironbi aduda tangkak ahom thokna lupa lising manga gi senpham piri Angalwadi Center Sing CDPO gi office amadi Social Welfare gi office singdagi form ama lauduna scheme asigi kanaba laugadabani masigi manungda Angalwadi gi oinadi helper amadi workers singna field da hakthengna chatuna mateng panggadabani haiba leire adubu Manipur dadi miyamna scheme asigi kanaba asi matau karamna laugani haiba khangba watpa amadi mathau tawgadaba Angalwadi helper worker kharana mathau tawba watpa asana maram oiraga scheme asi khumang yangna Junction bada thengthari adubu department ki oina tafam thokpa khudingmak pangthoktuna lakli maram asina miyamna scheme asigi maramda ningthina khangbiduna scheme asigi kanaba lobiyo loinana lamdam asigi nupi singna makhoi gi oiba thokdok ama hek thorakpada lenga ki mateng pamlagadi Social Welfare Department ki toll free number 181 da phawbira uhaiki अखोगी डिपार्टमेंट की साइड की अखोइन हाइजनिंग बदी हाईवे स्कीम से 2017 दगी हौदोकजगीबनी अदु अखोइना लिसिंग कुंतरुक हेना पिजरे अखोइना बेनिफिट मयाम से अदु यारी कैदी अखोई पब्लिक सिंगना अवेयरनेस से लोबियु अदुगा बेनिफिट से अखोई साइड की पिजनब होनजगे यारी कैदी पीमना लुहोंगबदी फैमिली दुनसु रिमाइंड तौरगा हाइबिरगा बैंक अकाउंट अमा आधार अमा कापथोकबिरगा रेडी ओइना लेबिरगा डिपार्टमेंट देगी अंगनवाड़ी सेंटर सिंगदगी फॉर्म से लोबिरगा स्कीम से कानाब से लोबियो हाइजनी ngasigi paumi singa unaba adida saruk yakiba Social Welfare Department ki Director NG Uttam na makata na haikibada India lengang na miyam gi yaifana batongan tongan ba scheme kaya leirabasu miyam na khangba watpa amadi mathau taba che chang pidaba asina scheme kaya fail oinanaba machak oire maram asina miyam na lengang na piriba kanaba sing asima pungphana lobiyu loinana kanagumba miyoi kharana Lairik haizadaba miyoi singda mateng pangba saraga khudong chaba lobagi thabak ama chathabagi thawong asisu lepiyo haiki Sira
अदो बैंक अकाउंट हाइदना बैंक नत्रगजु पोस्ट ऑफिस तजु दुम हौजिकती अकाउंट हांगबा याबनिना पोस्ट ऑफिस की खुथांग अकाउंट हांगबिरजु याई मसी तौबीरगा डिपार्टमेंट पीरिबा खुदोंग चाबजिंगजी लोइनमक लौबियु अदुगा मरकसिदा अखोइगी सुगुंबा लैता लाइरा मयाम जिंगजिगी मतेंग पांगबिबगी नामादा चेनबी जोंगबिरगा ngसाइगी लैता लाइरा मी जिंगजिदगी अमुक पैसा खप्पा पैसा खाइबा सुगुंबगी पाउजो खोइ मरमरकता फंगदबा नते अनु मसिगुंबजिजु तौबिगनु कनागुंबा पुक्चेल चावबजिंगना मतेंग पांगबिगे हारगदी लैता लाइरा जिंगजिगी तसेंगना चेचांग तानथोकपदा डिपार्टमेंट का समनबदा मतेंग पांगबियु मदुगी अवामन लौबिगनु हाइना आई अपील तौजगे इंडिया पुंबदा लैरिबा अपिकपा स्टेट सिंगी मनुंगदा मणिपुरना मोस्ट इम्प्रूव स्मॉल स्टेट फॉर इंक्लूसिव डेवलपमेंट अवार्ड फंगलकले न्यू दिल्ली दा इंडिया टुडे ना सिंधना पांगथोकपा स्टेट ऑफ द स्टेट्स Conclave 2019 Damana asi Union Minister of Environment, Forest and Climate Change ki Thaupuriba Prakash Javadekar na Chief Minister N. Birendra Kutsinaki. Board of Secondary Education Manipur Bosem na academic session 2019-20 ki oina class 1 dagi 10 fawbagi lyric sing matam chana fanghanana bagi damak lyric nambagi thabak kanna chathari. Government school gi mahiroi sing dalyam na pigidoriba lyric sing asi academic session haudringai mangoi nana mahiroi sing da phanghangadori. Number loiraba lyric sing hauzik Bosem gi office da lyric makhal gi matungina Paiduna Thamba Haukre, Bosem gi chairman oiriba TH Kiran Kumar na hiram asigi matangda Education Minister TH Radheshyam gi instruction gi matung inna lyric number gi thabak asi yang na changsili. Lyric sing asin nambada financial gi oiba awaba leirabasu athubu matamda quality leiba lyric sing mahiroi sing da phanghanba ngamgani haiki. Forest Fire Prevention and Management Scheme 2019 gi manung channa women group NTFP collectors amasung mahiroi singi nongmagi oiba awareness program pangthokre thoramadu Technopal Forest Division Technopal na sinduna Technopal District ki Twinom Village Community Hall da pangthokibane ngasigi thoramadu da Manipur lenga ki Chief Conservator of Forest to IFS KH Brazendro Twinom Village ki Chief M Thongpao Jau More Rents Office ki Rents Forest Officer and Santos amasung Technopal Forest Division ki Deputy Conservator Dr. L. Jesili MFS na Chief Guest of Honor amasung President oina sarukyaki. Kangpokpi District ki Modbung da leiriba Modbung Baptist Church ki chahi humudra manga surakpagi Platinum Jubilee thoram ngasi haudokre. November 10 fauba chathagadaba thoram asigi saruk ama oina church asina chahi humudra manga subaga mari leinana nungbi amasu Modbung Village ki Chief Kai Khosai Lowvumna hangtokhe. Tungda nat ki chatnabi amadi lining laishulga mari leinaba isai amasung jagoi ki thoram su pangtokhe. Thoram asida Social Welfare Minister Nemcha Kibjen amadi atai makok thongba official kaya su sarukyaki. Mental health ki matang da nongmagi oiba awareness program ama Thawbal Mayai Lekai da pangthokre. Awareness program adu National Health Mission gi makhada District Health Society Thawbal na sinduna pangthokibane. Thoramadu the resource person singna mental health amasung one stop center gi matang da mafam adugi miyambu wakhal tahanki. Myanmar, Thailand, Malaysia, Cambodia, Laos, Vietnam, amadi Singapore, hariba lebak taret asida mathanta cycle thodana world tour tauriba G Ingobi Chingtham ngarang Singapore da leba mitei Ronen akoizamna taramna okre. Masagi chahi kunmathoi khaktama ngairiba Thobal district ki Khongjom Sapa Mayai Lekaidagi G Ingobi Chingtham One World, One Family, Global Integration, Act is Policy, Women's Market, Ima Kaitel, Women's Empowerment, Climate Change, Respect Your Identity and Others Will Respect You, Igi Khongul Lizaba, Maliamda Iramda Manipur Busak Takjaba Khongchat, Haibathim Singh Asida, Chadli Bachahi Asigi August Ahumda Manipur Ki Kangladagi, CAFNPD Minister Karam Shyam Nalam Thakibane, Z Ingo Binangarang Singapore da Lamthum Kibak Adugi, Mamangdagi, Lebak Ahum Habadi, Myanmar, Thailand, Malaysia, Yaukre, Mahak November Kuntaruktagi, Vietnam, Amadi, Laos, Kidamak, Singapore, Thadok Lagani Hari.
Tarahumdar Suba Manipur Polo International ngasidagi pangthokpa hokre. Imphal gi mapal kangzaibungda pangthokpa hokiba Polo International asigi hokdokpagi achamba thoramadda Manipur Legislative Assembly gi Speaker Y Khemchan, Health and Family Welfare gi Minister L Jayantkumar amadi Manipur Tourism Corporation Limited ki Chairman Dr. S Ranjan Galoinana Manipur Horse Riding and Polo Association gi masak nairba miyoi kayana sarukyaki. Ngasi Polo International asigi ahan basanakiba round Robin gi match aduda England polo team na USA polo team bu yamna lakchana panzil mapan anida maithiba piki match asida mai pakraba England polo team gi sanaroi George Amorna panjil mari Chris Crawford amasung Ben Elin anina panzil ani aduga Will Set Smith na panzil amaga chankibaga loinana mighty horaba US polo team gi panzil ani aduna Tommy Hoover na chanki Manipur Horse Riding and Polo Association is in the Pangthokliba tournament asida England, USA, France, Indian Team A, amadi Indian Team B na sarukyari. Hayeng Polo International asigi anir suba match da India Team A, amadi England ga ahum suba match da na India Team B, amadi France anina lambat tong naragani. Manipur Horse Riding and Polo Association can be the Silaiwak Yang available to say, Sakat Pungukari. We help them there, Manipuri, Togi Haka, like Karajan, Madrid Southern Laka, Sakol Kandi Hena, or Morin and Namola, or Canada, Lengiva, Toran, Kandi, the piercing, the more business thing, Amadi, Kudima, Ahum Suba SS Mani Sharma Memorial 3rd Division Football League da Juvenile Club Tera amadi USC Phayeng ani mai pakre. Ngasi Kurkul Youth Club awang laikai gi sanabung da sanakiba Football League asigi match amada Juvenile Club Tera gi sanaroi Suras amasong Santos anina match ki nifu mga amadi humpu taret suba minute sing da panjal amamam chanduna YAC Urem Bambu Panzal Anisuna the Mighty Bapiki. Jathariba Football League Kasiki Ngasi Sanakiba Anisuba match Dana USC Payengi Sanaroi Kamintang na match ki kun amasung nifumapan suba minutes sing the Chankiba Panzal Ani Aduna MSC Malombu Panzal Anisinoda Mighty Bapi Bangamki. Imphal West District Football Association ki meeting makha da Jathariba League asada team Taramathoina Sarukyari. Hayeng football tournament asigi makha tabal league match ani sanaragani. Kunipan Suba Sub-Junior Artistic Gymnastics National Championship Chatliba Chahi asigi December kunmangadagi kunmapan fawbada Rajasthan gi Jodhpur da pangthoklagani hairi. Championship asida saruk yarunaba Manipur gi team ama sem sananaba trial selection ama Khuman Lampak Sports Complex ta leiba indoor stadium da tha asigi kuntra da pangthoklagani. Trial selection asida chahi tara taranithoi amadi tara mari ki makha da leiba nupa macha amasung chahi tara amasung taranithoi ki makha da leiba nupi macha sanaroi singna saruk yaba yaragani. Hena akupa marol association asidagi khanglaba yaragani haina association asigi general secretary na thadrokpa chirolamana khanghalakli. Arab the bulletin asigi headlines amhana miyam thamjari. MDS na paikhat pa tongan bachakha thorangi thabak singamari lena na ngasi CBI na Manipur gi hanagi chief minister Okram Ibobi yauna MDS ki marui ba miyoi singi yum singda red jathakre. Sakhangdaba singna hand grenade lang sinduna landabada thangmei ban lila sing khongnang khong manakta duty taramba CRPF personnel ani Ashok Aban nangkre. Parliament the cap passed over Yaroi Naga Press talks ki waroi selda kari warwal yawi habadu khangalu haidana Congress Legislature Party ki looting basing New Delhi ki Jantar Mantar the Khongjang Junction kre. Manipur Sangai Festival ki marui ba pangthokpham oiriba hapta kangzaibung ge akoi bada leidiba wangkhai konung lekai wangkhai angom lekai amadi wangkhai ningthem pukri mapal gi miyam na festival asi boycott taure haina lauktorakli.
Sahi taragi miyat loiduna thadokraba RK Meghenbu government na maram chadana fazinduna thamba yaroi khudakta thadoknaba CPI Manipur State Council na demand tawrakli. Amasung England, USA, France, Indian Team A amadi Indian Team B na saruk yaduna tarahum desaba Manipur Polo International ngasidagi Imphal ni mapal kang zibungda pangthok bahawkre.